ꯊꯝꯕꯝ ꯂꯩꯇꯕꯩ ꯋꯥꯅꯦ ꯌꯥꯝ ꯁꯣꯐꯥ ꯑꯃ ꯆꯦꯟꯕꯅꯦ ꯑꯦꯃꯥꯖꯣꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔ ꯁꯨꯡꯂꯥꯛ ꯂꯥꯛꯇ ꯂꯩꯔꯦ ꯁꯤꯗꯩ ꯑꯗꯨꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯩ ꯉꯁꯤꯁꯦ ꯆꯤꯛꯀꯟ ꯇꯟꯗꯨꯔꯤ ꯇꯧꯔꯁꯦꯅ ꯇꯣꯏ ꯍꯣꯏ ꯀꯩꯗꯧꯔꯤꯅꯣ ꯇꯩꯖ ꯁꯤꯕꯨ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯐꯝꯅꯒꯦꯕ ꯀꯅꯥꯅ ꯐꯝꯅꯒꯦꯕ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯐꯝꯅꯒꯦꯕ ꯚ꯭ꯌꯨꯒ ꯌꯦꯡꯗꯅ ꯐꯝꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯅꯦ ꯁꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯃꯥ ꯀꯟꯅ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯕ ꯅꯪ ꯇꯧꯔꯤꯁꯦ ꯊꯣꯛꯂꯛꯎꯒ ꯌꯥꯗꯦꯕꯁꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯣꯏꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯣꯏꯊꯣꯏꯅꯦ ꯑꯩꯅꯦ ꯃꯄꯥꯅꯦ ꯇꯧꯔꯒ ꯑꯩꯒꯤ ꯄꯣꯠ ꯊꯥꯅꯕ ꯄꯣꯠ ꯆꯩ ꯊꯥꯅꯕ ꯂꯩꯕꯥꯛ ꯂꯩꯔꯨꯁꯦ ꯅꯔꯖꯔꯤꯁꯤꯗꯒꯤ ꯂꯥꯞꯇꯅ ꯑꯅꯧꯕ ꯑꯃ ꯍꯥꯡꯉꯦꯕꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯍꯥꯟꯅ ꯑꯗꯨꯝ ꯂꯧꯕ ꯑꯗꯨꯗ ꯆꯠꯂꯔꯣꯏ ꯉꯁꯤꯗꯤ 사이클ꯗ ꯉꯥꯎꯔꯅꯤ ꯂꯥ ꯂꯩꯕꯥꯛ ꯂꯩꯕ ꯆꯠꯂꯨꯒꯦ ꯄꯣꯠ ꯊꯥꯅꯕ ꯍꯥꯏ ꯂꯩꯕꯥꯛ ꯑꯩꯒꯤ ꯂꯩꯕꯥꯛ ꯃꯤꯛꯁ ꯇꯧꯗꯣꯔꯦ ꯐꯖꯩꯌꯦ ꯁꯤꯗꯤ ꯍꯌꯦꯡ ꯌꯨꯝꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯒ ꯃꯥ ꯑꯩꯗꯤ ꯀꯩꯅꯣꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏ ꯂꯩꯔꯝꯃꯦ ꯌꯥꯝ ꯐꯖꯩꯌꯦ ꯄꯥꯝꯃꯦꯍꯦ ꯁꯤꯗꯤ ꯊꯝꯐꯝ ꯂꯩꯇꯕꯩ ꯋꯥꯅꯦ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟꯒ ꯐꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯣꯏꯔꯦ ꯁꯤꯗꯤ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯐꯖꯁꯦ ꯃꯣꯏꯁꯨ ꯃꯣꯠꯂꯦ ꯂꯣꯏꯅ ꯏꯁꯤꯡ ꯆꯥꯏꯁꯤꯟꯕꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯤꯁꯨ ꯄ꯭ꯂꯥꯁꯇꯤꯛꯅꯦꯕꯀꯣ ꯄ꯭ꯂꯥꯁꯇꯤꯛ ꯑꯐꯕꯅ ꯁꯥꯕꯅꯦ ꯐꯖꯩ ꯊꯝꯐꯝ ꯂꯩꯇꯦ 2,950 ꯄꯤꯐꯖꯁꯦ thôi slow stop yeah is hazara kwa manane fazan thar pharagan khoida mayam hawudase moi lai kai yam sinamni zizi plant is sigare yam sigalle se snake plant leire moi de yam flowering plant yam leite sai nakan le apartment tang shapai me am leibani Komla leire Again pareng am leire
ꯆꯠꯊꯐꯝ ꯂꯩꯇꯦ ꯐꯖꯩ ꯀꯨꯟꯗꯣ ꯃꯥꯜꯂꯦ ꯀꯨꯟꯗꯣꯒꯤ ꯇꯥꯏꯞꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯥꯗ ꯌꯥꯝ ꯍꯧꯕꯗꯣ ꯃꯥꯜꯂꯦ ꯋꯥꯏꯜ ꯑꯣꯏꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯥꯗꯗ ꯋꯥꯏꯜ ꯑꯣꯏꯅ ꯄꯪꯉꯛꯇ ꯍꯧꯕꯗꯣ ꯃꯥꯜꯂꯦ ꯆꯤꯡꯗꯒ ꯀꯨꯟꯗꯣ ꯅꯠꯇꯦ ꯆꯤꯡꯗꯒ ꯈꯣꯡꯖꯣꯝ ꯆꯠꯄꯗꯒ ꯌꯥꯝ ꯍꯧꯕꯅꯦ ꯁꯦ ꯐꯖꯩꯌꯦ ꯆꯕꯨꯡꯉꯣꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟ ꯁꯥꯟꯅꯔ ꯃꯥ ꯅꯨꯡꯉꯥꯏꯔꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯁꯨ ꯁꯤ ꯂꯩꯁꯦ ꯐꯖꯕꯅꯦ ꯌꯥꯝꯅ ꯁꯤ ꯂꯩꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯤ ꯍꯧꯕ ꯃꯤꯒꯤꯗ ꯊꯥꯕ ꯎꯈ꯭ꯔꯦ ꯖꯁꯃꯤꯟ ꯃꯤꯅꯤꯃꯣꯒ꯭ꯔꯥꯝ ꯌꯥꯝ ꯍꯧꯔꯦ ꯃꯤꯅꯤꯃꯣꯒ꯭ꯔꯥꯝ ꯌꯥꯝ ꯍꯧꯔꯦ ꯔꯣꯁ ꯌꯦꯜꯂꯣꯁꯨ ꯐꯖꯩꯅꯦ ꯃꯀꯨꯞ ꯃꯀꯨꯞꯀ ꯁꯥꯠꯂꯦ ꯁꯤꯁꯤꯅꯦ ꯑꯩꯒꯤꯗ ꯂꯩꯕꯗꯣ ꯃꯃꯤꯡꯗꯣ ꯀꯩꯕ ꯑꯩ ꯐꯥꯏꯀꯁ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯕꯣꯟꯁꯥꯏ ꯁꯦꯝꯃꯦ ꯃꯣꯏ ꯐꯖꯩ ꯗꯁꯤ ꯑꯩꯈꯣꯏ ꯍꯧꯕꯗꯣ ꯁꯦꯝ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯐꯖꯩꯅ ꯂꯧꯔꯛꯄꯗꯣ ꯁꯤ ꯐꯖꯅ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯌꯥꯕ ꯄꯣꯠꯅꯦꯕ ꯀꯣ ꯂꯣꯏꯗꯣꯏꯔꯦ ꯇꯥꯂꯤꯌꯥꯅꯦ ꯔꯣꯁꯃꯦꯔꯤ ꯄꯥꯝꯕꯤ ꯃꯌꯥꯝ ꯂꯩꯔꯦ ꯁꯅꯥꯔꯩ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯩꯕꯥꯛ ꯂꯣꯏꯔꯦ ꯂꯧꯔꯣꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯕꯣꯔꯥꯁꯤꯅꯦꯕ ꯃꯌꯥꯝ 25 kgꯅꯦꯕꯀꯣ ꯑꯗꯨꯒ ꯂꯨꯄꯥ 150 ꯄꯤꯌꯦꯕꯀꯣ ꯂꯣꯏꯔꯦ ꯆꯠꯂꯒꯦ ꯂꯣꯏꯔꯦ ꯁꯦ ꯌꯦꯡꯉꯣ ꯁꯤ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯆꯨꯍꯤꯡ ꯊꯛꯄ ꯂꯥꯛꯑꯦ ꯇꯤ ꯃꯥꯔꯠꯁ ꯂꯩꯔꯦ ꯑꯩ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯄꯥꯏꯕ ꯌꯥꯗꯦ ꯃꯌꯥꯝ ꯁꯤꯒꯤ ꯆꯨꯍꯤꯡ ꯊꯛꯐꯝ ꯍꯦꯛ ꯃꯅꯤꯡꯗꯀꯣ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯁꯤꯒꯤ ꯖꯒꯥꯁꯦ ꯑꯕꯨꯡꯉꯣꯒꯤ ꯁꯥꯟꯅꯐꯝꯅꯦꯕꯀꯣ ꯒꯥꯔꯤꯁꯨ ꯄꯥꯔꯛ ꯇꯧꯕ ꯑꯗꯨꯒ ꯗꯨꯀꯥꯟ ꯄꯔꯦꯡ ꯂꯩꯔꯤꯁꯤꯒꯤ ꯃꯃꯥꯡ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯉꯁꯥꯏꯁꯦ ꯃꯥꯒꯤ ꯁꯥꯟꯅꯐꯝꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯦ ꯁꯤ ꯃꯐꯝꯗ ꯑꯗꯨꯒ ꯃꯥ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯆꯦꯜꯂꯒ ꯁꯥꯟꯅꯍꯜꯂꯦꯕ ꯁꯥꯏꯁꯦ ꯃꯌꯥꯝ ꯑꯩ ꯏꯆꯥ ꯅꯤꯄꯥꯅ ꯇꯧꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨꯀꯣ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯏꯅꯣꯁꯦꯟ ꯐꯦꯁꯅꯤꯀꯣ ꯁꯦ ꯀꯩꯝꯇ ꯈꯪꯖꯗꯕ ꯀꯩꯝꯇ ꯂꯥꯟꯖꯗꯕ ꯀꯩꯝꯇ ꯈꯪꯖꯗꯕ ꯀꯩꯝꯇ ꯂꯥꯟꯖꯗꯕꯅꯤꯀꯣ ꯁꯥꯏꯀꯜꯒꯥꯁꯦ ꯌꯦꯡꯉꯣ ꯁꯥꯏꯀꯜꯒꯥꯁꯦ ꯂꯣꯡꯊꯣꯛꯑꯒ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯂꯣꯡꯊꯣꯛꯑꯒ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯁꯣꯐꯥ ꯑꯃ ꯆꯦꯟꯕꯅꯦ ꯑꯦꯃꯥꯖꯣꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔ ꯁꯨꯡꯂꯥꯛ ꯂꯥꯛꯇ ꯂꯩꯔꯦ ꯁꯤꯗꯩꯁꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕꯀꯣ ꯃꯤ ꯄꯣꯡ ꯂꯥꯛꯄ ꯈꯣꯠꯄꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯗꯥꯏꯕꯥꯏꯅꯤꯅ 3 seater ꯑꯃ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯑꯒ ꯑꯃ ꯆꯦꯟꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯥꯛꯄꯤꯗ꯭ꯔꯦ ꯕꯤꯠ ꯌꯥꯝ ꯂꯩꯇ꯭ꯔꯕꯀꯣ ꯉꯁꯤꯁꯦ ꯍꯞꯇꯥ ꯑꯃ ꯁꯨꯔꯦꯕꯀꯣ ꯃꯣꯏꯅ ꯊꯤꯜꯂꯛꯑꯅꯤ ꯍꯥꯏꯔ ꯁꯨꯡꯊꯤꯟ ꯊꯤꯜꯂꯛꯇꯕ ꯑꯩꯈꯣꯏꯁꯦ ꯀꯦꯟꯁꯦꯜ ꯇꯧꯔꯁꯦ ꯔꯤꯐꯟ ꯇꯧꯍꯜꯂꯁꯦꯅ ꯍꯥꯏꯅꯔꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯩ ꯉꯁꯤꯁꯦ ꯆꯤꯛꯀꯟ ꯇꯟꯗꯨꯔꯤ ꯇꯧꯔꯁꯦꯅ ꯂꯥꯛꯇꯕꯩ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯣꯏꯅ ꯇꯧꯔꯁꯦꯅꯅꯦ ꯆꯤꯛꯀꯟ ꯇꯟꯗꯨꯔꯤ ꯇꯧꯔꯁꯦꯅ ꯇꯧꯔꯤꯗꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯋꯦ ꯏꯕꯨꯡꯉꯣꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯆꯥꯏꯕꯁꯤꯗꯤꯀꯣ ꯇꯧꯏꯁꯨ ꯃꯄꯥꯅ ꯂꯣꯏꯁꯤꯟꯖꯔꯅꯤ ꯑꯩ ꯁꯤ ꯇꯧꯅꯕ ꯑꯝꯇ ꯇꯧꯔꯒꯦ ꯃꯦꯔꯤꯅꯦꯠꯁꯨ ꯇꯧꯗꯣꯏꯅꯦ ꯃꯌꯥꯝ ꯆꯝꯄ꯭ꯔꯥ ꯑꯃ ꯁꯨꯝꯖꯤꯜꯂꯦ ꯑꯗꯨꯒ ꯑꯇꯩ ꯀꯔꯠ
maru marang adagi morok asuba thaw chaba ginger garlic paste loi hapkhre bako aduga marinate tawraga thammani ngahak mayam pung amani muka thammadi hena hawgadamne ado khara thengre aduna kuina thamdre adum pungkhai muktang thammani adum mayam Bangalore center ti nong yam chure bako adum churaga leire haidi kanna chudraga su amuk lep tawraga ko tawr leire ingsu ingshel lebako haidi phaijup nungdang phaijup macha ama adum suppa adum tawebako nong churamina sitin khandraba mayam sogri maga thongjarage tanduri duga chana na bako ado abungo se mana chai ba singse maru hawai maru se khulla gane chokri isi akut pasida hapjilan ba ado ma hapjili nung ma sana boy lak poi toraga ne hapjin ba sanari ado phana dum phare da ne hapjillo na ma pai ba ni na phagi tori War maling sa ite kun kay si kata kun ba asu ngam na sa kaya ga may wali kulli war ba yare puthar warni warmani puthar biro muchin ga ziloi pra angang ni kay chawa nang dragon fruit lure ba ash wa sit nan le mayam marak sida sogri machal se hana hapchilase sogri na ko na hapase aduga mayam marinate tawraba chicken se air fryer da hapaga thamgra se kuina di tawdre ko pung amani mu tawdi phadawne mayam sogri su loshile dang sida mayam chicken se on dana 20 minutes 190 degree da tawrakanda mulhala se bako ado mayam video sing asidi swaida loishinjarage ado subscribe tawdriba khaina subscribe tawbiramo support tawbiramo mayam mathangi video nungaiba puduna lakjage video se beng bibagi damakta mayam bhainga leitana thagachari